ꯀꯩꯅꯣꯁꯤ ꯌꯥꯗꯦ ꯍꯜꯂꯣ ꯑꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯉꯁꯤꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯁꯦ ꯑꯩꯈꯣꯏꯁꯤ ꯋꯥꯛꯀꯤꯡ ꯂꯥꯛꯄꯅꯦ ꯌꯦꯡꯉꯣ ꯁꯤꯗ ꯑꯃꯗꯤ ꯑꯦꯛꯁꯔꯁꯥꯏꯁꯄꯨ ꯍꯧꯈ꯭ꯔꯦ ꯇꯣ ꯁꯣꯝꯗ ꯂꯩꯔꯦ ꯈꯪꯃꯝ ꯃꯝꯖꯤꯜꯂꯛꯑꯦ ꯃꯤꯁꯤꯕꯨ ꯑꯃ ꯐꯥꯎꯕ ꯆꯪꯉꯛꯇꯦ ꯍꯧꯖꯤꯛ ꯌꯥꯎꯐꯥꯎꯗ ꯔꯣꯇꯦꯠ ꯇꯧꯔꯒ ꯔꯣꯇꯦꯠ ꯗꯤꯚꯥꯏꯁ ꯌꯥꯗꯦ ꯁꯤꯗ ꯊꯝꯁꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯁꯦ ꯊꯝꯁꯦ ꯁꯣꯝꯗ ꯑꯣꯜꯂ ꯊꯝꯁꯦ ꯑꯗꯨꯗꯤ ꯍꯦꯜꯂꯣ ꯏꯌꯥꯝꯕ ꯍꯜꯂꯣ 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 ꯁꯣꯝꯗ ꯑꯣꯟꯁꯦꯕ ꯃꯤ ꯇꯔꯥꯅꯤꯊꯣꯏ ꯌꯦꯡꯉꯦ ꯍꯜꯂꯣ ꯒꯥꯏꯁ ꯁꯤꯗꯤ ꯑꯗꯨꯝ ꯃꯩ ꯍꯧꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯚꯤꯗꯤꯑꯣꯁꯦ ꯃꯝꯕ꯭ꯔꯥ ꯁꯦꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯑꯗꯨ ꯑꯃ ꯍꯥꯏꯌꯣ ꯏꯁꯩꯗꯣ ꯃꯨꯊꯠꯄꯤꯌꯨ ꯑꯩꯈꯣꯏꯁꯤ ꯋꯥꯛꯀꯤꯡ ꯂꯥꯛꯄꯅꯦ ꯑꯗꯣ ꯋꯥꯛꯀꯤꯡ ꯂꯥꯛꯄꯁꯦ ꯉꯥꯏꯍꯥꯛꯇꯪ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯁꯦꯗꯅꯕꯀꯣ ꯑꯩꯉꯣꯟꯗ ꯁꯥꯗꯣꯛꯄꯅꯤ ꯑꯦꯠꯇꯨ ꯀꯗꯥꯏꯗꯅꯣ ꯍꯥꯞꯄꯗꯤ ꯑꯦꯠꯇꯨꯁꯨ ꯍꯥꯞꯄꯗꯣ ꯍꯥꯞꯄꯒ ꯁꯦꯡꯗꯕ ꯃꯥꯜꯂꯦ ꯂꯥꯏꯐꯁꯦ ꯀꯩꯝ ꯇꯧꯗꯦ ꯍꯥꯏꯔꯤ ꯗꯣꯂꯥꯏ ꯐꯥꯕ ꯑꯕꯗꯨꯜ ꯒꯐꯥꯔ ꯕ꯭ꯔꯣꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯥꯏ ꯑꯩꯒꯤ ꯃꯤꯡꯁꯦ ꯖꯥꯕꯦꯠ ꯈꯥꯟ ꯀꯧꯋꯦ ꯑꯗꯨꯒ ꯃꯥꯒꯤꯁꯤꯅ ꯔꯤꯌꯥꯖꯨꯗꯤꯟ ꯀꯧꯋꯦ ꯑꯃ ꯃꯁꯥ ꯐꯕꯗꯣ ꯑꯗꯨ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯑꯋꯥꯖ ꯌꯣꯖꯅꯥ ꯍꯥꯏꯅ ꯍꯟꯗꯛ ꯑꯃ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯁꯤꯂꯔꯒꯤ ꯑꯦꯔꯤꯌꯥꯗ ꯑꯗꯨꯒꯤ ꯌꯨꯝ ꯁꯥꯔꯤꯌꯦ ꯑꯁꯦꯡꯕꯗꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯀꯔꯤꯑꯕ ꯌꯨꯝꯁꯥꯔꯣꯟ ꯑꯋꯥꯖ ꯌꯣꯖꯅꯥ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯔꯕꯥꯟ ꯍꯥꯎꯖꯤꯡ ꯂꯣꯟꯒꯤꯗꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯦꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯑꯋꯥꯖ ꯌꯣꯖꯅꯥ ꯍꯥꯏꯅ ꯑꯣꯟꯊꯣꯛꯄꯅꯤ ꯕ꯭ꯔꯣꯁꯤꯡ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯈꯣꯡꯗꯩꯅꯦ ꯁꯤꯈꯣꯡꯗꯩ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯁꯤ ꯑꯗꯨ ꯑꯝꯇ ꯅꯪ ꯑꯝꯇ ꯍꯦꯟꯗꯜꯗꯣ ꯅꯨꯡꯁꯥꯁꯦ ꯃꯥꯏꯗ ꯄꯥꯛ ꯐꯨꯖꯜꯂꯛꯑꯦ ꯐꯨꯁꯅꯨ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯕ ꯃꯌꯥꯝ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯅꯕ ꯂꯧꯁꯤꯡ ꯂꯣꯏꯔꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯅꯣꯗ ꯍꯟꯗꯛꯁꯤ ꯑꯩꯈꯣꯏ ꯁꯖꯤ ꯄꯥꯕꯨꯡꯁꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯌꯦ ꯑꯗꯨꯗꯨꯅ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕꯗꯨꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯎꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯆꯦꯡ ꯆꯥꯛ ꯑꯗꯒꯤ ꯌꯩꯅꯤꯡꯉꯥꯏ ꯃꯦꯆꯤꯟ ꯃꯌꯥꯝ ꯀꯩꯀꯩꯁꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯦꯅ ꯕꯤꯍꯥꯔꯗ ꯎꯔꯁꯦꯅ ꯕꯤꯍꯥꯔꯗ ꯎꯍꯜꯂꯦ ꯑꯗꯨ ꯃꯈꯣꯏꯅ ꯑꯗꯒꯤ ꯇꯥꯛꯊꯣꯛꯑꯒ ꯌꯥꯝ ꯐꯖꯅ ꯀꯩꯅꯣꯗ ꯕꯦꯛꯇꯒ ꯍꯥꯜꯂꯒ ꯊꯥꯔꯛꯑꯦ ꯑꯗꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯧꯔꯦ ꯃꯈꯣꯏꯅ ꯌꯧꯔꯛꯑꯦꯅ ꯍꯥꯏꯔꯛꯑꯅꯤ ꯑꯦꯖꯦꯟꯁꯤꯡꯗ ꯁꯨꯃꯥꯏꯅ ꯅꯣꯏꯅ ꯂꯧ ꯎꯔꯝꯕꯗꯣ ꯕꯤꯍꯥꯔꯗ ꯑꯗꯨꯒꯤ ꯆꯦꯡꯗꯣ ꯊꯥꯔꯛꯑꯦ ꯑꯗꯨ ꯂꯧꯔꯣ ꯂꯥꯛꯑꯣ ꯍꯥꯏꯅ ꯃꯣꯏ ꯂꯥꯎꯊꯣꯛꯄ ꯀꯥꯟꯗ ꯂꯧꯔꯦ ꯇꯦꯂꯦꯟ ꯈꯔ ꯁꯣ ꯇꯧꯔꯛꯑꯣ ꯍꯥꯏꯔꯤ ꯇꯦꯂꯦꯟ ꯈꯔ ꯁꯣ ꯇꯧꯔꯛꯄ ꯑꯁꯤ ꯃ꯭ꯌꯨꯖꯤꯛ ꯑꯃ ꯇꯧꯔꯛꯀꯦꯀꯣ ꯃꯦꯖꯤꯛ ꯌꯥꯝꯅ ꯉꯛꯄ ꯃꯦꯖꯤꯛꯅꯤ ꯑꯩꯁꯤ ꯈꯨꯠꯁꯥ ꯃꯔꯤ ꯄꯥꯜꯂꯤꯗꯅ ꯁꯤꯒꯤ ꯈꯨꯠꯁꯥ ꯃꯔꯤꯁꯤ ꯑꯍꯨꯝ ꯈꯛꯇ ꯄꯥꯜꯍꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯈꯨꯠꯁꯥ ꯃꯉꯥꯅꯤ ꯁꯤꯒꯤ ꯈꯨꯠꯁꯥ ꯃꯉꯥꯁꯤ ꯁꯤꯗ ꯑꯃ ꯊꯦꯛꯆꯟꯈ꯭ꯔꯦ ꯑꯗꯨ ꯃꯔꯤ ꯈꯛꯇꯅ ꯉꯥꯏꯔꯦꯗꯅ ꯑꯗꯨ ꯃꯔꯤꯁꯤꯗꯒꯤ ꯑꯃꯨꯛꯀ ꯑꯍꯨꯝ ꯈꯛꯇꯪ ꯑꯣꯏꯍꯟꯕ ꯑꯣꯏꯍꯜꯂꯒꯦꯀꯣ ꯃꯟꯇ꯭ꯔ ꯖꯥꯗꯨꯅ ꯇꯧꯗꯣꯏꯅꯤ 1 2 3 ꯇꯨ ꯁꯤꯒꯤ ꯇꯦꯂꯦꯟꯁꯦ ꯌꯦꯡꯉꯨ ꯑꯉꯛꯄꯅꯤꯁꯤ ꯑꯃꯨꯛ ꯂꯧꯊꯣꯔꯛꯑꯒꯦ 1 2 3 ꯁꯤ ꯇꯦꯂꯦꯟꯁꯤ ꯌꯦꯡꯉꯨ ꯐꯖꯅ ꯂꯩꯕꯅꯤ ꯇꯦꯂꯦꯟ ꯀꯤꯕꯨ ꯀꯤꯕꯨ ꯀꯤꯕ꯭ꯔꯥ ꯀꯤꯔꯦ ꯃꯥꯏ ꯇꯦꯂꯦꯟꯁꯦ ꯑꯩꯈꯣꯏꯁꯤ ꯀꯩꯅꯣ ꯇꯧꯕꯅꯤ ꯚꯤꯗꯤꯑꯣꯁꯤ ꯅꯝꯕꯁꯤ ꯁꯪꯗ꯭ꯔꯦ
ꯉꯁꯤ ꯁꯟꯗꯦ ꯅꯨꯃꯤꯠꯀ ꯁꯟꯗꯦꯒ ꯁꯇꯔꯗꯦꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯅꯝꯕꯅꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤ ꯅꯝꯁꯦꯅ ꯍꯥꯏꯔꯦ ꯑꯗꯣ ꯑꯣꯖꯥ ꯁꯤꯁꯨ ꯋꯥꯛꯀꯤꯡ ꯆꯠꯂꯤꯕꯅꯦꯅ ꯊꯣꯛꯂꯛꯑꯦ ꯑꯗꯨꯗ ꯑꯁ ꯁꯪꯕ ꯀꯥꯟꯗ ꯅꯝꯃ ꯂꯣꯏꯔꯦꯗ ꯚꯤꯗꯤꯑꯣ ꯅꯝꯕ ꯌꯥꯝ ꯂꯥꯏꯕꯗꯨꯕꯨ ꯍꯥꯏꯅ ꯋꯥꯛꯀꯤꯡ ꯑꯣꯏꯅ ꯇꯧꯔꯁꯦꯅ ꯉꯁꯤꯗ ꯂꯥꯛꯑꯦ ꯑꯦꯞ ꯂꯥꯛꯄ꯭ꯔꯥ ꯃꯌꯥꯝ ꯀꯩꯅꯣꯁꯦ ꯌꯦꯡꯕ ꯀꯥꯟꯗ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯦꯗꯚꯔꯇꯥꯏꯁ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯨꯒ ꯅꯨꯡꯉꯥꯏꯀꯣ ꯑꯁꯨꯃꯥꯏꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒ ꯀꯩꯅꯣ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯐꯝꯁꯦ ꯌꯥꯝ ꯁꯥꯏꯂꯦꯟ ꯑꯣꯏꯔꯒ ꯂꯥꯛꯇꯦ ꯍꯥꯏꯔꯤꯌꯦ ꯂꯥꯛꯇ꯭ꯔꯁꯨ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯁꯦ ꯌꯥꯔꯦ 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 ꯑꯗꯨ ꯂꯥꯛꯑꯗꯤ ꯋꯥꯔꯤ ꯁꯥꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ ꯃꯔꯛꯇꯨꯗ ꯑꯗꯨꯒꯤꯅꯤ ꯃꯌꯥꯝ ꯏꯁꯩ ꯑꯃꯇꯪ ꯇꯧꯔꯛꯀꯦ ꯃꯌꯥꯝ ꯌꯥꯕ꯭ꯔꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯏꯁꯩꯁꯤ ꯉꯁꯤꯗꯤ ꯐ꯭ꯔꯤ ꯑꯣꯏꯅ ꯁꯛꯄ ꯌꯥꯔꯅꯦꯕ ꯍꯥꯏꯗꯤ ꯌꯨꯝꯗ ꯂꯥꯏꯚ ꯊꯥꯕꯗꯤ ꯏꯁꯩꯁꯤ ꯁꯛꯄꯗꯨ ꯅꯨꯡꯉꯥꯏꯇꯦꯕ ꯏꯁꯩꯗꯨ ꯌꯥꯝ ꯀꯟꯅ ꯁꯛꯇꯣꯏꯅꯦ ꯑꯗꯨꯅꯅꯦ ꯏꯁꯩ ꯑꯃꯇꯪ ꯁꯛꯀꯦ ꯌꯥꯕ꯭ꯔꯥ ꯃꯌꯥꯝ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯗ꯭ꯔꯒꯗꯤ ꯁꯛꯑꯣꯏꯗꯣꯏꯅꯤ ꯖꯍꯤꯔꯅ ꯌꯥꯏ ꯍꯥꯏꯔꯦ ꯃꯤ ꯃꯉꯥ ꯌꯥꯏꯁꯤ ꯃꯉꯥ ꯁꯨꯔꯒꯗꯤ ꯁꯨꯡꯁꯣꯏꯃꯛ ꯁꯣꯏꯗꯅ ꯏꯁꯩ ꯑꯃ ꯂꯥꯟꯊꯣꯛꯑꯒꯦ 1 ꯑꯅꯤ 2 3 ꯁꯨꯔꯦ ꯁꯣꯔꯣꯛ ꯈꯥꯏꯕꯝ ꯁꯨꯔꯦꯁ ꯁꯤꯡ ꯌꯥꯏ 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 ꯅꯐꯤꯁꯥ ꯁꯍꯥꯅꯤ ꯑꯍꯨꯝ ꯁꯨꯔꯦ ꯑꯅꯤꯈꯛ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯏꯁꯩꯁꯤ ꯂꯥꯟꯊꯣꯛꯀꯗꯧꯔꯦ ꯁꯛꯂꯛꯑꯣ 1 2 ꯃꯔꯤ ꯁꯨꯔꯦ ꯑꯃꯈꯛ ꯉꯥꯏꯔꯦ ꯑꯃꯈꯛ ꯉꯥꯏꯔꯦ ꯔꯦꯁꯃꯥ ꯃꯩꯅꯝ ꯌꯥꯏ ꯁꯛꯂꯛꯑꯣ ꯍꯥꯏꯔꯤ ꯑꯗꯨ ꯁꯛꯑꯁꯦ ꯏꯁꯩꯁꯤꯗꯤꯀꯣ ꯑꯩ ꯃꯅꯤꯄꯨꯔꯒꯤꯁꯤ ꯊꯣꯏꯗꯣꯛꯅꯗꯤ ꯍꯩꯇꯦ ꯑꯗꯨ ꯇꯞꯇꯥꯒꯤ ꯈꯤꯇꯪ ꯑꯩꯅ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯀꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯇꯞꯇꯥ ꯖꯌꯦꯟꯇꯥꯒꯤ 81 ꯕꯣꯔꯗꯔ ꯄꯤꯂꯔꯗꯣ ꯑꯗꯨꯒꯤ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯒꯦ ꯃꯌꯥꯝ ꯌꯥꯕ꯭ꯔꯥ ꯌꯥꯔꯦ ꯇꯧꯔꯁꯤ ꯑꯕꯗꯨꯜ ꯒꯐꯥꯔ ꯃꯀꯛꯃꯌꯨꯝꯅ ꯊꯕꯛ ꯂꯩꯇ꯭ꯔꯕ ꯍꯥꯏꯔꯦ ꯂꯩꯇ꯭ꯔꯦ ꯏꯅꯥꯎ ꯊꯕꯛ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯑꯗꯨꯅꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ 81 ꯕꯣꯔꯗꯔ ꯄꯤꯂꯔꯒꯤꯗꯨ ꯇꯧꯔꯛꯀꯦ ꯃꯌꯥꯝ ꯌꯥꯕ꯭ꯔꯥ ꯃꯗꯨ ꯀꯟꯅꯗꯤ ꯂꯥꯎꯕꯅꯦ ꯂꯥꯎꯔꯣ ꯑꯗꯨ ꯂꯥꯎꯔꯦ ꯍꯦꯛꯇ ꯁꯛꯄꯤꯔꯣꯅꯦ ꯁꯛꯀꯥꯏꯔꯣꯅꯦ ꯃꯇꯦꯛ ꯑꯃ ꯁꯛꯀꯦ ꯑꯩ ꯈꯣꯡꯒ꯭ꯔꯥꯎꯁꯨ ꯍꯥꯞꯄꯦꯟ ꯁꯦꯠꯂꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯨꯅꯅꯤ ꯀꯣꯏꯂꯥꯒ ꯇꯧꯗꯅ 81 81 ꯕꯣꯔꯗꯔ ꯄꯤꯜꯂꯔ ꯀꯣꯊꯥꯒꯤꯗꯨ ꯂꯥꯜꯂꯦ ꯌꯨꯡꯕ ꯌꯨꯡꯕꯅ ꯒꯥꯂꯦꯟꯒꯤ ꯕꯣꯔꯗꯔꯗ ꯈꯣꯏ ꯌꯨꯡꯁꯦ ꯁꯤ ꯃꯇꯦꯛꯁꯤꯅꯤ ꯑꯗꯨꯒ ꯑꯍꯧꯕ ꯂꯣꯛ ꯈꯨꯒꯦ ꯇꯧꯕꯅꯤ ꯑꯍꯧꯕ ꯃꯇꯦꯛ ꯑꯃꯇꯒ ꯁꯛꯀꯦ ꯃꯀꯣꯛꯇꯣ ꯀꯩꯅꯣ ꯀꯥꯎꯔꯦꯅꯦ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯏ ꯂꯧ ꯍꯥꯟꯅꯒꯤ ꯑꯗꯨꯝ ꯀꯪꯂꯤ ꯑꯗꯨꯁꯨ ꯐꯖꯕꯅꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯍꯟꯕꯗꯨꯒꯤ ꯃꯇꯦꯛ ꯑꯃꯒ ꯁꯛꯀꯦ ꯂꯥꯏꯁꯦꯟꯁ ꯇꯥꯟꯊꯣꯛꯀꯦꯕꯨ ꯀꯣ ꯋꯥꯛꯁꯣꯞ ꯇꯥꯅ ꯆꯠꯂꯨꯏ ꯆꯪꯈꯤꯕꯗ ꯂꯝꯕꯤ ꯈꯦꯠꯀꯗꯕ ꯂꯝꯕꯤ ꯂꯩꯔꯝꯂꯦ ꯁꯤꯠ ꯅꯥꯜꯂꯒ ꯆꯪꯈꯤꯕꯗ ꯂꯝꯕꯤ ꯍꯣ ꯀꯅꯥꯅꯅꯣ ꯑꯣ ꯍꯣ ꯍꯣ ꯊꯥꯗꯠꯂꯤꯁꯦ ꯑꯣ ꯍꯣ ꯍꯣ ꯀꯅꯥꯅꯅꯣ ꯑꯣ ꯍꯣ ꯍꯣ ꯍꯥꯏꯗꯠꯂꯤꯁꯦ ꯁꯣ ꯂꯣꯜꯂꯕ ꯒꯦꯠꯅ ꯍꯪꯂꯝꯕ ꯃꯊꯥ ꯁꯥꯏ ꯑꯩꯀꯣ ꯃꯅꯨꯡꯗ ꯒꯥꯔꯤꯒꯤ ꯄꯥꯠꯀ ꯆꯥꯏꯔꯝꯕ ꯃꯊꯥ ꯁꯥꯏ ꯑꯩꯀꯣ ꯍꯣ ꯑꯩ ꯇꯜꯂꯦ ꯇꯜꯂꯦ ꯌꯨꯝꯗ ꯆꯪꯗꯧ ꯇꯜꯂꯦ ꯒꯥꯔꯤ ꯉꯥꯔꯒ ꯂꯩꯔꯝꯗꯧꯗꯣ ꯊꯦꯡꯅꯔꯨꯗꯧ ꯇꯜꯂꯦ ꯑꯣ ꯑꯩ ꯇꯜꯂꯦ ꯇꯜꯂꯦ ꯌꯨꯝꯗ ꯆꯪꯗꯧ ꯇꯜꯂꯦ ꯒꯥꯔꯤ ꯉꯥꯔꯒ ꯂꯩꯔꯝꯗꯧꯗꯣ ꯊꯦꯡꯅꯔꯨꯗꯧ ꯇꯜꯂꯦ ꯂꯩꯔꯛꯄ ꯒꯥꯔꯤꯁꯦ ꯃꯃꯜꯗꯨꯒ ꯂꯩꯔꯛꯄ ꯄꯣꯠꯇꯨꯒꯤ ꯄꯩꯁꯥꯒ ꯆꯥꯟꯅꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯚꯥꯏꯅ ꯃꯇꯦꯛ ꯑꯃ ꯃꯈꯥ ꯑꯝꯇ ꯂꯥꯟꯊꯣꯛꯄꯤꯌꯨ ꯃꯈꯥꯁꯦ ꯑꯩꯗꯤ ꯍꯤꯟꯗꯤ ꯏꯁꯩ ꯑꯣꯏꯅ ꯁꯛꯀꯦ ꯌꯥꯏ ꯍꯤꯟꯗꯤ ꯇꯧꯁꯤ ꯍꯤꯟꯗꯤ ꯏꯁꯩꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯦꯔꯥ ꯗꯤꯜ भी कितना पागल है ये प्यार तो तुमसे करता है पर सामने जब तुम आते हो पर सामने जब तुम आते हो
कुछ भी कहने से डरता है साजन साजन मेरी साजन मेरा दिल भी कितना पागल है ये प्यार तो तुमसे करता है लोयरे मतीक सी खक्तनी मैं अम्फार जी वाराउ बिनुको अदो जाहिर ज्ञान अब्दुल गफार दा क्वेश्चन अमा तौरी अब्दुल गफार नंगसी गधागी मचानी अदो नंगदी थबक लैत्रब्रा लाइव सिदा संगलगा वारियम तौरीसे ना hangi puyam kari indrani na broji kai lamdai no ichan na khoji nongpok sengmai ni sikhong ai ba nongpok samai sikhong dagi ni ichan je anau ba changak pa male adu subscribe tausan biramu video se koi channel se subscribe tausan biramu ai khoi se video se apa chang ta bang khoi nam ma thagal pane ba ko ado ai khoi se support si kai gi no mayam gi support si yam ka hena phangdri si bo hoi 20k yauraga look khra ge sini khallis 20k phau yau yadre ado mi gi di ai khoi na nam mi sumai na video se manipur gi youtuber atai na nam da male ado Zli official na bro kai dauri no ai khoi si hojik live thari walking la ambane ado da live matiam thari aduga mafam jisu halake ngal le ka yam phajaba jaga ni sanjoy thangjamna naire bro ani na thank you brother anauba sangak po raga di now sing subscribe tausin biramu video phajaba thagat sarake mamang da yam thagat khamne handaki but ki kaino du nungai tabra ka mai tawe ado khoi but ki comedy mati am thagat pado adugi video se mayam nungai ba khara wat pa male ado adu mana but ki ga number si youtuber ma oiraga atopana pangnam nam da male ado aikoi yam phajana nam bane na khan mane ado mayam na subscribe yadre flop chale kabir sana kadai mafam da no ari khoi ji kasong khule lambi da ni puyam indrani ai ju bro ge subscriber ni bro ju mukbang amata tawro mukbang ji tawbe ya do khoi na sara ga mayam ni yeng bu nungai taba adugini ado mayam na pamaga di tawroke khoi beef ki tawro ra na traga chicken gi tawsira mayam na ma taunadriba hawaijar mukbang na i ado mayam na sungeng yeng ning da bo ra ga na khoi ji hu mukbang taw tare hu mukbang mayam yabra hu mukbang poison mukbang dai na pisa sani yam nungai bro thank you sister na pisa si ai khoi gi kaino dro ai khoi isen dro zakir jana bro jetli nangi video thagat lo hairi oi jetli gi su video anau ba thagat lo na haire puyam indrani bro hoiga mukbang amada tawmina se haire ya saba thakpa gi adu mukbang tawse ai khoi di ama hai hoge ko isan mana to namjan be sima sadre aduga ai khoi gi chuna sabi go khong ba se masi ma sadre masi ani sina taba to po en tawse nga gumba tawse ko spy mai youtube na thumyak pi oina tawro hairi yai thumyak pi mukbang yai ganga in sin ga tawga du isai du mayam inung nungai khidaba jala kai no isai du kari ma haina raktre isai du phajai ya jara khidre loin khangra jala khangde tawdi ai khoi ge saksi ubuda dum khangde khara khangba jani da dunan ai khoi saksi ka hena ai khoi gi mamsu mamdaba adagi phajasu phajadaba ngansu ngandaba haitare ne ko adi negro maksu nataba kari hai ga mo khangde sa haifam khangdre adun kabir sa nungai hari isai du male thank you jai zen nungai bro thank you sakta laiti hari koi sanjoy thangjam yam phajai da bro oi thank you brother sanjoy ga mi ani di sure khoi phajai na hai re ise sanjoy sine brother sanjoy ne dagi mamang da ama sister amana ga haira kre adui numiti am think kap khi ko do haide wakhan si am nungai ki ba
ꯑꯣ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯐꯖꯔꯖꯥꯠꯅꯤ ꯀꯥꯏꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯑꯃꯤꯔ ꯈꯥꯟꯅꯤ ꯀꯥꯏꯅ ꯈꯟꯖꯕꯗꯣ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯅ ꯐꯖꯔꯤꯁꯤ ꯑꯩꯈꯣꯏ ꯃꯤꯡꯁꯦꯟꯗ ꯇꯥꯕ ꯁꯛꯐꯝꯗꯨ ꯅꯠꯇꯦꯀꯣ ꯏꯁꯤꯡꯗ ꯇꯥꯔꯀꯥꯟꯗ ꯁꯛꯁꯤ ꯐꯖꯅ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯃꯤꯡꯁꯦꯟꯗꯗꯤ ꯐꯖꯗꯦꯕ ꯅꯠꯇ꯭ꯔꯥ ꯃꯤꯡꯁꯦꯟꯗꯗꯤ ꯌꯥꯗꯦ ꯑꯩꯈꯣꯏ ꯀꯤꯌꯦ ꯏꯁꯤꯡꯗ ꯌꯦꯡꯉꯀꯥꯟꯗꯅꯦꯕ ꯐꯖꯔꯤꯁꯦ ꯒꯦꯃꯔꯖꯤꯟ ꯑꯣꯐꯤꯁꯦꯜꯅ ꯉꯥꯔꯤ ꯃꯨꯛꯕꯥꯡ ꯇꯧꯁꯤ ꯍꯥꯏꯔꯤ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯁꯤ ꯑꯅꯧꯕꯅꯤ ꯏꯅꯥꯎꯒꯤꯁꯦ ꯑꯅꯧꯕꯅꯤ ꯌꯥꯏ ꯌꯥꯏ ꯑꯅꯧꯕꯅꯤ ꯃꯥꯒꯤꯁꯤ ꯇꯧ ꯌꯥꯏꯅꯦ ꯄꯨꯌꯥꯝ ꯏꯟꯗ꯭ꯔꯥꯅꯤ ꯐꯖꯕꯗꯤ ꯁꯛ ꯅꯠꯇꯦ ꯕ꯭ꯔꯣ ꯍꯣꯏꯒꯤ ꯆꯝꯖꯕꯗꯣ ꯆꯝꯕꯩ ꯆꯥꯡꯁꯤꯗꯤ ꯀꯩꯗ ꯍꯪꯉꯨꯔꯅꯤ ꯃꯣꯔꯣꯛ ꯆꯥꯗꯦꯒꯤ ꯐꯤꯕꯝ ꯂꯩꯔꯦ ꯃꯥꯅꯦ ꯁꯟꯖꯣꯏ ꯊꯥꯡꯖꯝ ꯇꯣꯞ ꯇꯣꯞꯄ ꯇꯣꯞ ꯇꯣꯞꯄ ꯇꯣꯞ ꯇꯣꯞꯄ ꯃꯁꯛ ꯑꯃꯅꯤ ꯍꯥꯏꯕ ꯃꯥꯜꯂꯦ ꯃꯥꯁꯤ ꯇꯣꯞ ꯇꯣꯞꯄ ꯁꯛꯇꯥ ꯑꯃꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯐꯖꯩ ꯕ꯭ꯔꯣ ꯀꯩꯅꯣ ꯑꯅꯤ ꯇꯧꯅꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏꯁꯦ ꯃꯤꯅ ꯎꯕ ꯀꯥꯟꯗꯗꯤ ꯌꯥꯝ ꯍꯤꯡ ꯆꯥꯕ ꯃꯥꯜꯂꯝꯒꯅꯤ ꯑꯁꯦꯡꯕꯩꯁꯨ ꯑꯩꯈꯣꯏꯁꯦ ꯍꯤꯡꯅ ꯑꯗꯨꯝ ꯆꯥꯕ ꯀꯩꯅꯣꯅꯤ ꯊꯕꯤꯒꯁꯦ ꯐꯖꯅ ꯇꯥꯛ ꯍꯦꯛꯑꯒ ꯑꯗꯨꯝ ꯄꯦꯛ ꯊꯦꯛꯑꯒ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯍꯤꯡ ꯆꯥꯕ ꯃꯈꯜ ꯑꯃꯅꯦ ꯑꯩꯈꯣꯏ ꯍꯩꯒꯤ ꯖꯥꯠꯁꯦ ꯑꯌꯥꯝꯕ ꯂꯣꯏ ꯍꯤꯡꯅ ꯆꯥꯔꯦ ꯀꯥꯏ ꯑꯩꯒꯤ ꯖꯥꯠꯁꯤꯃ ꯑꯌꯥꯝꯕ ꯍꯤꯡꯅ ꯆꯥꯔꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤꯁꯦ ꯀꯣꯃꯦꯟꯗꯒ ꯌꯥꯝ ꯊꯤꯅ ꯉꯥꯡꯕꯤꯔꯛꯄꯁꯨ ꯌꯥꯎꯏꯀꯣ ꯁꯛꯇꯥꯗꯨꯕꯨ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯖ ꯁꯥꯔꯤꯅꯣꯅ ꯑꯩꯈꯣꯏꯅ ꯁꯛꯇꯥꯁꯤ ꯃꯁꯤ ꯗꯥꯏꯔꯦꯛ ꯀꯩꯅꯣꯗ ꯄꯨꯊꯣꯛꯑꯒꯦꯅ ꯑꯇꯥꯡꯕ ꯀꯣꯛꯁꯤꯡꯁꯤꯒ ꯍꯥꯏꯅ ꯊꯣꯛꯆꯔꯛꯄꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯃꯣꯏꯁꯨ ꯑꯃꯨꯛ ꯍꯜꯂꯛꯇ꯭ꯔꯦ ꯏꯀꯥꯏꯕꯩ ꯑꯣꯏꯔ ꯀꯩꯒꯤꯅꯣ ꯑꯗꯣ ꯑꯩꯈꯣꯏ ꯂꯥꯏꯚꯁꯤ ꯑꯩꯈꯣꯏ ꯆꯦꯟꯅꯦꯜꯁꯤ ꯑꯅꯧꯕ ꯊꯦꯡꯅꯕ ꯉꯁꯤꯅ ꯌꯥꯎꯕꯤꯔꯒꯗꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯌꯥꯎꯕꯤꯔꯒꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯀꯅꯥꯅꯣ ꯑꯝꯇ ꯃꯁꯛ ꯈꯪꯖꯍꯧꯒꯦ ꯑꯗꯨꯒ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣ ꯐꯖ ꯐꯖꯕ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯃꯤꯌꯥꯝꯒꯤ ꯄꯣꯊꯥꯕ ꯌꯥꯕ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯆꯔꯛꯀꯦ ꯀꯦꯡꯕꯅ ꯑꯣ ꯕ꯭ꯔꯣ ꯉꯁꯤꯁꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯩꯒꯤꯗꯤ ꯉꯥ ꯊꯣꯡꯉꯦ ꯃꯣꯏꯒꯤ ꯃꯥꯒꯤ ꯄꯨꯈ꯭ꯔꯤ ꯐꯥꯝ ꯂꯩ ꯑꯗꯨꯗꯒꯤ ꯉꯔꯥꯡꯁꯤ ꯉꯥ ꯐꯥꯕꯅꯦ ꯑꯗꯣ ꯉꯔꯥꯡꯗꯣ ꯑꯩꯈꯣই ꯌꯦꯟ ꯊꯣꯡꯉꯝꯃꯦ ꯌꯨꯝꯗ ꯑꯗꯨꯗ ꯉꯁꯤ ꯑꯌꯨꯛ ꯑꯣꯏꯅ ꯆꯥꯔꯦ ꯉꯥꯗꯣ ꯑꯩꯗꯤ ꯏꯔꯣꯟꯕ ꯑꯣꯏꯅ ꯆꯥꯔꯛꯑꯦ ꯑꯩꯅ ꯃꯥꯒꯤ ꯏꯔꯣꯝꯕ ꯇꯧꯔꯦ ꯍꯥꯏ ꯍꯩꯔꯣꯛꯇ ꯆꯠꯂꯨꯔꯦ ꯍꯩꯔꯣꯛꯇ ꯆꯠꯂꯨꯔꯒ ꯍꯜꯂꯛꯀꯥꯟꯗ ꯄꯨꯡ ꯑꯃ ꯇꯥꯔꯦ ꯈꯥꯡꯉꯦꯝꯕ ꯃꯆꯟ ꯊꯣꯏ ꯑꯍꯥꯟꯕꯅꯤ ꯍꯥꯏꯔꯤ ꯁꯤꯁꯇꯔ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯆꯔꯛꯀꯦ ꯁꯤꯁꯇꯔ ꯍꯣꯏ ꯁꯞꯄꯣꯔꯠꯅ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯁꯤ ꯀꯔꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯆꯦꯟꯅꯦꯜꯁꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏ ꯈꯣꯡꯀꯛ ꯂꯥꯏ ꯆꯨꯕ ꯆꯦꯟꯅꯦꯜ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦꯀꯣ ꯄꯣꯂꯤꯑꯣ ꯀꯥꯞꯍꯧꯗꯕ ꯆꯦꯟꯅꯦꯜ ꯑꯗꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯁꯤꯁꯇꯔ ꯌꯥꯝ ꯅꯨꯡꯉꯥꯏ ꯈꯥꯡꯉꯦꯝꯕꯝ ꯃꯆꯟ ꯊꯣꯏ ꯑꯩꯈꯣꯏꯁꯤ ꯎꯕ ꯀꯥꯟꯗ ꯌꯥꯝꯅ ꯀꯩꯅꯣ ꯀꯦꯡꯉꯝꯗꯧꯕ ꯃꯤ ꯃꯥꯜꯂꯝꯒꯅꯤꯀꯣ ꯃꯌꯥꯝꯅꯒ ꯎꯕ ꯀꯥꯟꯗ ꯑꯗꯣ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯔꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯐꯦꯟꯁꯤꯡ ꯑꯗꯨꯅ ꯀꯧꯕꯗ ꯏꯀꯥꯏꯕ ꯈꯣꯠꯀꯥꯏꯕ ꯑꯗꯨꯇ ꯀꯔꯤꯝ ꯇꯧꯒꯅꯨꯀꯣ ꯑꯩꯈꯣꯏꯒꯤ ꯁꯛꯁꯤꯅ ꯌꯥꯝ ꯀꯦꯡꯕ ꯑꯗꯒꯤ ꯌꯥꯝ ꯃꯤꯁꯤ ꯀꯥꯛꯄ ꯑꯣꯏꯅ ꯎꯕꯅꯦꯕ ꯁꯛꯁꯤ ꯌꯦꯡꯕꯗꯗꯤ ꯍꯦꯛ ꯗꯥꯏꯔꯦꯛ ꯍꯛꯊꯦꯡꯅꯅ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕꯗꯩꯗꯤ ꯌꯥꯝ ꯁꯤꯝꯄꯜꯂꯤ ꯌꯥꯝ ꯐ꯭ꯔꯤ ꯑꯦꯟ ꯐ꯭ꯔꯦꯡꯗ ꯋꯥꯔꯤ ꯁꯥꯏꯀꯣ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯆꯥꯎꯊꯣꯛꯄ ꯀꯦꯡꯖꯕ ꯍꯥꯏꯁꯤ ꯂꯩꯖꯗꯦꯕ ꯑꯗꯨꯝ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯔꯒ ꯑꯗꯨꯝ ꯂꯦꯟꯕ ꯄꯨꯟꯁꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤ ꯑꯩꯈꯣꯏꯒꯤ ꯍꯥꯗꯤ ꯋꯤꯜꯁꯟ ꯀꯗꯥꯏꯗꯒꯤꯅꯣ ꯏꯌꯥꯝꯕꯁꯤꯡ ꯑꯃꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯁꯤ ꯁꯤꯈꯣꯡꯗꯒꯤꯅꯤ ꯅꯣꯡꯄꯣꯛ ꯁꯦꯡꯃꯥꯏ ꯁꯤꯈꯣꯡꯗꯒꯤꯅꯤ ꯏꯅꯥꯎ ꯑꯅꯧꯕ ꯆꯪꯉꯛꯄ ꯑꯣꯏꯔꯒꯗꯤ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨ ꯈꯪꯗꯦ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯄꯅꯦ ꯑꯗꯣ ꯆꯦꯟꯅꯦꯜꯁꯤ ꯃꯅꯤꯄꯨꯔꯒꯤ ꯌꯨꯇꯨꯕꯔꯁꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯤꯅ ꯏꯔꯒꯀꯣ ꯐꯖ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯑꯥꯎꯟꯗ ꯏꯔꯒ ꯊꯥꯒꯠꯄꯁꯦ ꯃꯁꯤ ꯐꯖ ꯐꯖꯕ ꯑꯩꯈꯣꯏ ꯑꯦꯐ ꯕꯤꯗ ꯑꯞꯂꯣꯗ ꯇꯧꯕꯁꯤ ꯄꯥꯊꯣꯛꯄ ꯍꯥꯏꯗꯤ ꯃꯤꯅ ꯊꯥꯒꯠꯂꯤꯗꯣ ꯄꯥꯊꯣꯛꯑꯒ ꯑꯗꯨꯝꯕ ꯁꯞꯁꯀ꯭ꯔꯥꯏꯕꯔ ꯑꯗꯨꯅ ꯑꯗꯨꯝꯕ ꯍꯦꯛꯇ ꯌꯨꯇꯨꯕꯔ ꯌꯥꯝ ꯂꯩꯗꯅ ꯎꯝ ꯃꯣꯏꯒꯤ ꯁꯞꯁꯀ꯭ꯔꯥꯏꯕꯔꯁꯤꯗꯤ ꯌꯥꯝ ꯖꯥꯠ ꯀꯥꯞꯄꯦꯕ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯥꯎꯟꯗꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯈꯔ ꯐꯅꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯁꯤꯗꯤ ꯁꯞꯁꯀ꯭ꯔꯥꯏꯕꯔꯁꯤ ꯏꯀꯥ ꯀꯥꯗꯦ ꯑꯗꯨ ꯑꯩꯅ ꯍꯪꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯊꯥꯒꯠꯂꯤꯕ ꯄꯣꯠꯇꯣ ꯑꯃꯨꯛ ꯄꯥꯊꯣꯛꯏꯁꯦ ꯎꯝ ꯑꯦꯐ ꯕꯤ ꯄꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤ ꯄꯥꯕ ꯊꯣꯛꯇꯕ꯭ꯔꯥ ꯁꯤꯅꯤꯗ ꯃꯤꯒꯤꯗ ꯀꯣꯄꯤ ꯇꯧꯔꯒ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯌꯥꯎꯐꯥꯎꯗ ꯄꯨꯊꯣꯛꯈ꯭ꯔꯤꯕ ꯑꯗꯒꯤ ꯅꯦꯛꯁꯇ ꯅꯝꯃꯛꯀꯗꯣꯔꯤꯕ ꯂꯩꯔꯤꯕ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏꯒꯤ ꯅꯝꯒꯗꯕꯗꯤ
ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯅ ꯍꯦꯛ ꯂꯣꯏꯔꯤꯕ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯐꯥꯎꯕꯗ ꯄꯨꯊꯣꯛꯀꯗꯧꯔꯤꯕ ꯀꯣꯃꯦꯗꯤ ꯃꯌꯥꯝꯁꯤ ꯀꯅꯥꯒꯨꯝꯕ ꯑꯦꯛꯁ ꯋꯥꯏ ꯖꯦꯠ ꯑꯃꯒꯤ ꯁꯀ꯭ꯔꯤꯞ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯊꯣꯛꯄ ꯉꯝꯃꯦ ꯍꯥꯏꯗꯤ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯑꯗꯨꯝ ꯁꯦꯝꯖꯕ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏ ꯁꯀ꯭ꯔꯤꯞꯀ ꯇꯧꯔꯒ ꯚꯤꯗꯤꯑꯣꯁꯤ ꯏꯔꯒ ꯃꯤꯅ ꯁꯀ꯭ꯔꯤꯞ ꯏꯔꯒ ꯅꯥꯟꯅ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯅꯠꯇꯦ ꯈꯨꯗꯛꯀꯤ ꯗꯥꯏꯂꯣग ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯅꯕꯒꯤ ꯑꯥꯏꯗꯤꯌꯥ ꯂꯩꯕ ꯗꯦ ꯇꯨ ꯂꯥꯏꯐꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦꯅꯦ ꯅꯣꯛꯅꯤꯡꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨꯝ ꯃꯤꯅ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄꯁꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯇꯥꯍꯧꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯟꯗꯒꯤ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯍꯦꯛ ꯅꯨꯡꯉꯥꯏꯕ ꯗꯥꯏꯂꯣꯛ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯣꯠ ꯇꯧꯒꯅꯦꯕ ꯑꯗꯨꯒꯤꯗꯣ ꯅꯪꯅ ꯍꯧꯖꯤꯛ ꯏꯇꯥꯎ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯣ ꯑꯗꯨ ꯌꯥꯝ ꯐꯖꯩꯅꯦ ꯑꯗꯨ ꯚꯤꯗꯤꯑꯣꯗ ꯍꯥꯞꯁꯤꯅꯦ ꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯗꯤ ꯁꯤꯅꯤꯀꯣ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯈꯤꯗꯣꯅ ꯑꯗꯨꯏ ꯃꯇꯦꯛꯇꯨꯃ ꯔꯦꯀꯣꯔꯠ ꯂꯧꯍꯧꯔꯅꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯑꯃꯨꯛ ꯌꯨꯁ ꯇꯧꯕꯅꯦꯕ ꯁꯨꯃꯥꯏꯅ ꯌꯥꯝ ꯋꯥꯅ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯍꯣꯠꯅꯖꯈ꯭ꯔꯖꯥꯠꯅꯤ ꯚꯤꯗꯤꯑꯣꯁꯤ ꯅꯝꯒꯗꯕ ꯃꯊꯪ ꯊꯥꯒꯠꯂꯛꯇꯣꯏꯕ ꯚꯤꯗꯤꯑꯣꯁꯤꯅ ꯑꯩꯈꯣꯏ ꯍꯣꯇꯦꯜ ꯐꯥꯁ ꯐꯨꯗ ꯀꯨꯝꯕ ꯆꯪꯕꯁꯤꯗ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤꯕ ꯁꯃꯁ꯭ꯌꯥ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯊꯥꯒꯠꯂꯛꯀꯦ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯤ ꯋꯥꯔꯤ ꯑꯗꯨꯝ ꯈꯔ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯛꯀꯦ ꯚꯤꯗꯤꯑꯣꯁꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯃꯃꯥꯟꯅꯕ ꯑꯅꯤꯁꯤ ꯍꯣꯇꯦꯜꯁꯤꯗ ꯆꯪꯃꯤꯟꯅꯔꯀꯥꯟꯁꯤꯗ ꯃꯃꯥꯟꯅꯕ ꯑꯃꯁꯦ ꯍꯥꯟꯅ ꯅꯨꯄꯥ ꯑꯃ ꯍꯥꯟꯅ ꯆꯪꯉꯒ ꯍꯣꯇꯦꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜꯒꯤ ꯅꯨꯄꯥꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯁꯤꯗ ꯕꯣꯏ ꯆꯥ ꯄꯣꯔꯛꯑꯣ ꯆꯥ ꯑꯝꯇ ꯄꯣꯔꯛꯑꯣ ꯈꯔ ꯇꯥꯈꯠꯅ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯥꯏ ꯍꯣꯇꯦꯜꯒꯤ ꯅꯨꯄꯥꯗꯨꯅ ꯁꯛꯇꯥꯁꯤ ꯅꯨꯡꯁꯤꯗꯦꯅ ꯇꯥꯁꯟꯅꯗꯅ ꯁꯨꯝ ꯂꯩꯕ ꯑꯃꯃꯨꯛ ꯆꯪꯉꯛꯄ ꯑꯃꯗꯨ ꯆꯪꯉꯛꯑꯒ ꯇꯥꯃꯣ ꯆꯥ ꯑꯝꯇ ꯊꯛꯆꯒꯦꯕ ꯆꯥ ꯑꯝꯇ ꯄꯤꯕꯤꯌꯣꯅ ꯌꯥꯝ ꯕꯦꯕꯥꯔꯗ ꯍꯥꯏꯕ ꯃꯥꯏꯗꯣ ꯄꯨꯊꯣꯛꯑ ꯄꯤꯕꯅꯤꯗ ꯑꯗꯨꯗꯒꯤ ꯉꯁꯥꯏꯒꯤ ꯍꯥꯟꯅ ꯐꯝꯃꯝꯃꯤꯕ ꯅꯨꯄꯥꯗꯨꯅ ꯀꯩꯅꯣ ꯑꯩ ꯉꯁꯥꯏꯗꯩ ꯆꯥ ꯍꯥꯏꯔꯒ ꯅꯪ ꯅꯅꯥꯗꯨ ꯇꯥꯁꯟꯅꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯇ ꯂꯥꯛꯄ ꯃꯤꯒꯤ ꯍꯥꯟꯅ ꯄꯤꯔꯤꯁꯦ ꯉꯁꯥꯏ ꯍꯣꯇꯦꯜ ꯃꯄꯨꯗꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤ ꯗꯔꯀꯥꯔ ꯑꯃꯅ ꯂꯩꯔꯤꯁꯤ ꯑꯃꯕꯨ ꯍꯟꯊꯅ ꯈꯟꯕꯒꯤ ꯋꯥꯈꯟꯁꯤ ꯊꯥꯗꯣꯛꯄꯤꯌꯨ ꯗꯔꯀꯥꯔ ꯂꯩꯔꯤꯁꯤ ꯔꯦꯁꯄꯦꯛꯇꯨꯅꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯄꯩꯁꯥ ꯃꯤ ꯅꯠꯇꯦ ꯑꯃꯕꯨ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯗꯨꯅꯤ ꯗꯔꯀꯥꯔ ꯑꯣꯏꯁꯤ ꯄꯩꯁꯥꯒꯤ ꯅꯠꯇꯦ ꯄꯩꯁꯥꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦꯅ ꯍꯥꯏꯕꯅꯤꯗ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯍꯥꯟꯕ ꯂꯥꯛꯄ ꯈꯔ ꯁꯛ ꯇꯥꯈꯠꯂꯝꯕꯗꯨ ꯏꯀꯥꯏꯔꯞ ꯇꯧꯔꯒ ꯃꯥꯁꯤ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯥꯔꯦ ꯑꯗꯨꯗꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯆꯥ ꯉꯁꯥꯏꯒꯤ ꯁꯛ ꯇꯥꯈꯠꯂꯝꯕ ꯅꯨꯄꯥꯗꯨꯅ ꯆꯥꯁꯦ ꯊꯛꯄ ꯂꯣꯏꯔꯀꯥꯟꯗ ꯄꯩꯁꯥꯁꯦ ꯄꯤꯔꯝꯗꯅ ꯍꯧꯒꯠꯂ ꯆꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯍꯣꯇꯦꯜ ꯃꯄꯨꯗꯨꯅ ꯉꯥꯏꯈꯣ ꯅꯪ ꯆꯥ ꯊꯛꯏꯗꯣ ꯄꯩꯁꯥ ꯄꯤꯔꯝꯗ꯭ꯔꯤꯅꯦ ꯁꯤꯅꯤ ꯅꯪ ꯉꯁꯥꯏꯗꯤ ꯄꯩꯁꯥꯒꯤ ꯗꯔꯀꯥꯔ ꯅꯠꯇꯦ ꯏꯖꯠꯀꯤꯅꯦꯅ ꯍꯥꯏꯇꯥꯔꯦꯅꯦꯅ ꯍꯥꯏꯔꯝꯕꯩ ꯋꯥꯅꯤꯗ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯛ ꯑꯗꯨꯝ ꯑꯗꯨꯗ ꯃꯇꯦꯛ ꯑꯗꯨ ꯍꯣꯇꯦꯜꯗ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯦ ꯑꯗꯨꯝ ꯑꯇꯩꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗꯣ ꯍꯥꯞꯆꯤꯜꯂꯛꯑꯅꯤ ꯑꯗꯨꯝ ꯂꯥꯛꯑꯀꯥꯟꯗ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩ ꯀꯣꯏꯁꯤ ꯌꯥꯝ ꯁꯥꯡꯕꯅꯤꯀꯣ ꯃꯌꯥꯝꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣꯗ 1 2 3 ꯑꯍꯨꯝ ꯁꯥꯡꯉꯦꯀꯣ ꯁꯤꯒꯤꯁꯤ ꯁ꯭ꯋꯥꯏꯃꯨꯛꯀꯤ ꯆꯥꯡ ꯌꯧꯋꯦ ꯁꯨꯝ ꯆꯤꯡꯊꯔꯀꯥꯟꯗ ꯑꯗꯣ ꯚꯤꯗꯤꯑꯣ ꯅꯝꯕ ꯀꯥꯟꯗꯗꯤ ꯁꯨꯃꯥꯏꯅ ꯀ꯭ꯂꯤꯞꯅ ꯐꯥꯖꯤꯜꯂꯦ ꯑꯗꯣ ꯃꯤꯅ ꯀꯣꯏ ꯀꯛꯑꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯦ ꯑꯗꯣ ꯀꯣꯏꯗꯤ ꯀꯛꯇꯦ ꯀꯣꯏꯁꯤ ꯀꯛꯄ ꯌꯥꯗꯦ ꯑꯩ ꯀꯣꯏꯁꯤ ꯂꯥꯏꯐ ꯇꯥꯏꯝꯒꯤ ꯑꯣꯏꯅ ꯊꯝꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯀꯛꯄ ꯌꯥꯗꯦ ꯑꯩꯅ ꯍꯦꯛ ꯀꯣꯏꯁꯦ ꯍꯧꯔꯛꯄ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤ ꯌꯧꯐꯥꯎꯕ ꯀꯛꯆꯗ꯭ꯔꯤ ꯑꯗꯣ ꯀꯣꯏꯁꯤ ꯌꯥꯝꯅꯗꯤ ꯁꯥꯡꯉꯦ ꯁꯨꯃꯥꯏꯅ 1 2 ꯁꯤ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯏ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯁꯤꯒꯤꯁꯤ ꯑꯃ ꯂꯩꯌꯦꯕ ꯑꯍꯨꯝ ꯁꯨꯃꯥꯏꯅ ꯑꯍꯨꯝ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯄꯨꯡꯈꯥꯏ ꯑꯃ ꯊꯥꯔꯁꯤꯀꯣ ꯕ꯭ꯔꯣ ꯑꯅꯤꯁꯦ ꯅꯨꯄꯤ ꯊꯤꯔꯕꯣ ꯍꯥꯏꯔꯤ ꯗꯥꯏꯔꯦꯛ ꯊꯤꯔꯦ ꯅꯨꯄꯤ ꯊꯤꯔꯦ ꯅꯨꯄꯤ ꯊꯤꯔꯦ ꯑꯉꯥꯡ ꯑꯃꯃꯝ ꯂꯩꯖꯔꯦ ꯕ꯭ꯔꯣ ꯚꯤꯗꯤꯑꯣ ꯐꯖꯕ ꯊꯥꯒꯠꯂꯛꯑꯣ ꯍꯥꯏꯔꯦ ꯊꯥꯒꯠꯂꯛꯀꯦ ꯑꯞꯁꯔꯅ ꯊꯥꯒꯠꯂꯛꯀꯦ ꯑꯗꯨꯅꯦ ꯑꯗꯨ ꯑꯩꯈꯣꯏ ꯈꯪꯗꯦ ꯆꯦꯅꯦꯜꯁꯤ ꯆꯥꯕ ꯊꯛꯄꯤ ꯀꯅꯥꯒꯤ ꯂꯥꯏ ꯈꯨꯗꯦꯡ ꯑꯃꯒ ꯊꯥꯡꯇꯣꯛꯑꯒ ꯆꯥꯕ ꯀꯥꯡꯕꯨꯁꯤꯡꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯈ꯭ꯔꯦ ꯑꯗꯨ ꯌꯥꯝ ꯋꯥꯅ ꯅꯝꯖꯕ ꯚꯤꯗꯤꯑꯣ ꯅꯝꯖꯕ ꯑꯩꯈꯣꯏꯒ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯤ 20K ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯈꯣꯡꯀꯛ ꯂꯥꯏ ꯆꯨꯔꯕ ꯄꯣꯂꯤꯑꯣ ꯀꯥꯞꯍꯧꯗ꯭ꯔꯕ ꯑꯉꯥꯡ ꯑꯃꯗꯧꯅ ꯂꯩꯔꯦ ꯆꯦꯅꯦꯜꯁꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯏꯆꯤꯜ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯏꯅꯥꯎꯁꯤꯡꯅ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯑꯩꯈꯣꯏ ꯄꯣꯂꯤꯑꯣ ꯊꯛꯍꯧꯗ꯭ꯔꯕ ꯈꯣꯡꯀꯛ-ꯂꯥꯏ ꯆꯨꯔꯕ ꯆꯦꯅꯦꯜꯁꯦ ꯑꯃꯨꯛꯇꯪ ꯃꯁꯥ ꯃꯎ ꯐꯒꯠꯍꯟꯁꯤ ꯑꯩꯈꯣꯏꯁꯤ ꯐꯥꯎꯕꯗ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯑꯃꯃꯝ ꯂꯩꯌꯦꯕ ꯍꯥꯏꯗꯤ
ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯤꯕ ꯄꯕ꯭ꯂꯤꯛꯅ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯐꯅꯌꯥꯝꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯒꯁꯨ ꯑꯩꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏ ꯄꯥꯛꯑꯣꯏ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄꯁꯤ ꯅꯈꯣꯏꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯂꯩꯔꯦ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯍꯟꯒꯦ ꯄꯥꯛꯍꯜꯂꯣꯏꯁꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯃꯥꯏ ꯄꯥꯛꯍꯟꯕꯤꯌꯨ ꯍꯥꯏꯕ ꯑꯩꯈꯣꯏ ꯋꯥꯐꯝ ꯑꯁꯤ ꯃꯤꯅꯤꯠ 5 ꯈꯛ ꯉꯥꯏꯔꯦ ꯂꯥꯏꯚ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯐꯝꯁꯤꯒꯤ ꯐꯖꯕ ꯈꯤꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯤ ꯃꯐꯝꯁꯤꯒꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯖꯒꯥꯁꯤꯒꯤ ꯁꯨꯝ ꯐꯖꯕ ꯈꯤꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯌꯥꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯕ꯭ꯔꯣ ꯑꯅꯤꯒꯤ ꯅꯨꯄꯤꯗꯤ ꯀꯥꯏꯗꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯤꯡ ꯀꯩ ꯀꯧꯒꯤ ꯅꯨꯄꯤꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯅꯨꯡꯕꯨ ꯅꯨꯡꯁꯤ ꯑꯃꯨꯛꯇ ꯍꯪꯉꯛꯇꯕꯅꯤ ꯁꯨꯃꯥꯏꯅ ꯑꯩꯒꯤꯗꯤ ꯔꯕꯤꯅꯥ ꯀꯧꯋꯦ ꯑꯩꯒꯤꯅ ꯔꯦꯖꯤꯌꯥ ꯀꯧꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯃꯌꯨꯝꯅ ꯁꯉꯥꯏ ꯌꯨꯝꯐꯝꯗꯒꯤꯅꯤ ꯑꯩꯒꯤꯁꯤ ꯑꯅꯤ ꯊꯣꯛꯑꯦꯀꯣ ꯑꯃꯅ ꯃꯄꯥꯁꯤꯅ ꯐꯥꯎꯗꯦꯟꯗꯒꯤ ꯑꯗꯨꯒ ꯃꯃꯥꯁꯤꯅ ꯅꯥꯒꯥꯂꯦꯟꯗꯒꯤꯅꯦ ꯑꯗꯣ ꯑꯌꯥꯝꯕꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯐꯦꯁꯇꯤꯚꯦꯜꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯥꯛꯄ ꯀꯥꯟꯗ ꯐꯥꯎꯗꯦꯟꯗ ꯆꯠꯂꯦ ꯑꯗꯣ ꯅꯥꯒꯥꯂꯦꯟꯗꯁꯨ ꯍꯦꯛ ꯆꯠꯂꯦ ꯑꯗꯣ ꯏꯁꯨꯗꯣ ꯍꯌꯦꯡ ꯆꯥꯎꯔꯀꯥꯟꯗ ꯅꯥꯒꯥꯂꯦꯟꯗꯗꯤ ꯑꯗꯨꯗ ꯆꯠꯂꯁꯨ ꯑꯗꯨꯝ ꯆꯠꯀꯦ ꯃꯔꯛꯇꯕꯨꯗꯤ ꯆꯠꯂꯦꯕ ꯑꯗꯣ ꯆꯠꯄꯗꯨ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯕꯁꯤꯗ ꯀꯩꯅꯣ ꯇꯧꯗꯕ ꯑꯩꯈꯣꯏꯅ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯒ ꯊꯤꯔꯒ ꯃꯁꯤ ꯑꯩ ꯅꯨꯄꯤꯅꯤ ꯁꯤꯅ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯗꯨ ꯑꯗꯥꯒ ꯇꯧꯔ ꯊꯥꯒꯠꯄꯗꯣ ꯃꯗꯨ ꯌꯥꯝ ꯍꯩꯅꯖꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯅꯨꯄꯤ ꯑꯅꯤ ꯊꯣꯛꯑꯦ ꯍꯥꯏꯁꯤ ꯅꯨꯄꯤ ꯑꯅꯤ ꯊꯤꯕ꯭ꯔꯥ ꯑꯅꯤ ꯊꯤꯕꯒꯤ ꯑꯅꯤ ꯋꯥ ꯊꯤꯕ ꯅꯠꯇꯦ ꯏꯅꯥꯎ ꯍꯥꯏꯗꯤ ꯉꯁꯥꯏ ꯍꯧꯖꯤꯛ ꯑꯩꯒꯤ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯑꯃꯈꯛꯇꯅꯦ ꯑꯗꯣ ꯅꯨꯄꯤꯒꯤ ꯏꯅꯦꯝꯕꯣꯛꯁꯤꯅ ꯅꯥꯒꯥꯂꯦꯟꯗꯒꯤ ꯑꯗꯨꯒ ꯏꯀꯨꯕꯣꯛꯅ ꯐꯥꯎꯗꯦꯟꯗꯒꯤꯅꯦ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯉꯥꯡ ꯑꯩꯈꯣꯏ ꯎꯠꯇ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯄꯜ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯃꯌꯥꯝ ꯇꯧꯅꯕꯗꯣ ꯑꯩꯈꯣꯏ ꯄꯥꯝꯗꯦ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯑꯗꯣ ꯅꯨꯄꯥ ꯃꯁꯦꯟ ꯈꯛꯇ ꯎꯠꯄ ꯄꯥꯝꯃꯤ ꯃꯤꯌꯥꯝꯗ ꯋꯥꯍꯪ ꯑꯝꯇ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯪꯍꯟꯅꯤꯡꯕ ꯃꯤꯌꯥꯝꯅꯗꯤ ꯉꯁꯤꯕꯨ ꯑꯩꯈꯣꯏ ꯂꯥꯏꯚ ꯊꯥꯕꯁꯤꯗ ꯑꯃꯨꯛꯇ ꯍꯪꯉꯛꯇ꯭ꯔꯦꯕ ꯑꯗꯨ ꯃꯤꯌꯥꯝꯗꯒꯤ ꯑꯩꯈꯣꯏꯅ ꯍꯪꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯣꯠꯄꯁꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯅꯣꯏ ꯅꯥꯇꯩꯃꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯋꯥꯏꯐꯁꯤꯡꯅ ꯌꯥꯕ꯭ꯔꯥ ꯍꯔꯥꯎ ꯍꯔꯥꯎ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕ꯭ꯔꯥ ꯀꯥꯏꯁꯤ ꯉꯁꯤꯐꯥꯎ ꯍꯪꯉꯛꯇ꯭ꯔꯤ ꯑꯗꯨ ꯍꯪꯉꯛꯇꯕꯅꯤꯅ ꯑꯩꯈꯣꯏ ꯄꯥꯎꯈꯨꯝꯁꯨ ꯄꯤꯗ꯭ꯔꯦ ꯑꯗꯨ ꯃꯇꯥꯡ ꯆꯥꯕꯗ ꯃꯤꯌꯥꯝꯅ ꯍꯪꯉꯛꯑꯒꯗꯤ ꯄꯥꯎꯈꯨꯝ ꯄꯤꯖꯒꯦ ꯑꯗꯣ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯗ ꯁꯨꯃꯥꯏꯅ ꯅꯝꯕꯁꯤ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯍꯪꯉꯛꯇ꯭ꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯐꯝꯁꯤꯒꯤ ꯐꯖꯕ ꯈꯤꯇꯪ ꯌꯦꯡꯃꯤꯟꯅꯁꯦ ꯌꯦꯡꯕꯤꯔꯣ ꯃꯐꯝꯁꯤ ꯀꯌꯥꯝ ꯐꯖꯒꯦ ꯑꯗꯣ ꯌꯦꯡꯉꯣ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝ ꯁꯤꯗꯒꯤ 15 ꯀꯤꯂꯣꯃꯤꯇꯔ ꯆꯠꯂꯒ ꯑꯗꯨꯝ ꯀꯩꯅꯣ ꯂꯩꯔꯦ ꯁꯤ ꯕꯔꯃꯥ ꯁꯣꯝꯗ ꯂꯩꯔꯦ ꯐꯖꯕ ꯃꯐꯝ ꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯖꯕ ꯖꯒꯥꯅꯤ ꯂꯝꯕꯤꯁꯤ ꯀꯣꯏꯂꯥ ꯊꯥꯏꯀꯣ ꯕ꯭ꯔꯣ ꯀꯩꯗꯧꯕꯤꯔꯤꯅꯣ ꯆꯤꯡ ꯉꯥꯛꯇꯅꯦ ꯁꯣꯝꯗ ꯑꯃꯨꯛ ꯌꯦꯡꯁꯦ ꯃꯌꯥꯝ ꯌꯦꯡꯁꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯎꯠꯂꯛꯇꯣꯏꯁꯤ ꯋꯥꯡꯖꯤꯡ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯖꯒꯥꯁꯤꯅꯦꯕ ꯋꯥꯡꯖꯤꯡ ꯍꯩꯔꯣꯛ ꯑꯗꯣꯝꯒꯤ ꯖꯒꯥꯗꯨꯅꯦꯕ ꯈꯤꯇꯪꯗꯤ ꯎꯗ꯭ꯔꯦ ꯁꯣꯝꯗ ꯆꯤꯡ ꯑꯥꯗ ꯎꯔꯤꯁꯤꯡꯁꯦ ꯑꯁꯤ ꯋꯥꯡꯖꯤꯡꯂꯣꯝ ꯁꯥꯏꯠꯅꯦꯕ ꯁꯦ ꯎꯔꯤꯁꯤꯡꯁꯦ ꯆꯤꯡ ꯈꯔ ꯎꯔꯤꯁꯤꯡꯁꯦ ꯋꯥꯡꯖꯤꯡ ꯁꯥꯏꯠꯅꯦꯕ ꯋꯥꯡꯖꯤꯡ ꯍꯥ ꯑꯗꯨ ꯃꯌꯥꯝ ꯂꯥꯏꯚꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯥꯏꯚꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏ ꯍꯌꯦꯡ ꯃꯟꯗꯦꯗ ꯊꯥꯒꯠꯆꯔꯛꯀꯦ ꯚꯤꯗꯤꯑꯣꯁꯤ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯍꯌꯦꯡ ꯅꯪ ꯗ꯭ꯌꯨꯇꯤ ꯆꯠꯀꯗ꯭ꯔꯣ ꯆꯠꯂꯣ ꯑꯗꯣ ꯍꯌꯦꯡ ꯚꯤꯗꯤꯑꯣꯁꯤ ꯉꯁꯤꯒꯤꯗꯤ ꯅꯝꯗ꯭ꯔꯦ ꯑꯗꯣ ꯍꯌꯦꯡ ꯅꯝꯃꯒꯦ ꯑꯗꯨꯒ ꯃꯟꯗꯦꯗ ꯁꯨꯡꯁꯣꯏꯃꯛ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣꯁꯤ ꯊꯥꯒꯠꯆꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯑꯗꯣ ꯄꯨꯝꯅꯃꯛ ꯅꯥꯗ ꯌꯦꯛꯇꯕ ꯄꯨꯟꯁꯤ ꯁꯥꯡꯅ ꯃꯄꯨꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯊꯝꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯑꯗꯨ ꯀꯃꯦꯟꯁꯤ ꯈꯔꯗꯤ ꯊꯥꯔꯛꯏ ꯑꯗꯨ
ꯑꯩꯈꯣꯏ ꯃꯤꯁꯨ ꯁꯨꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯔꯤ ꯁꯨꯕꯅꯤ ꯑꯗꯣ ꯂꯥꯏꯚꯁꯦ ꯃꯔꯝ ꯆꯥꯅ ꯑꯃꯨꯛꯇꯪ ꯊꯥꯔꯛꯀꯦ ꯐꯖꯅ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯔꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯅꯧꯕ ꯆꯪꯉꯛꯄ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ